पाउसिदे युमफम ओइबा मरुइबा पाउ खरा अपडेट तौजरे सही खुदिंगी पांगथोक्तुना लाक्पा कुकी सिंगी अमम्बन नुमित मफम क्यादा पाक्सना पांगथोखरे हायेंग हंगसित सिगदौरबा खरनसु जाचत हाइतुना इसा इसु सिंगसे नोंगाइना लैसन हाइबगी महत्ता नुंसिनदनबा सिन्दुना लैरे हेमजान थांग खोंसाई ngasi kuki singgi amamban numit black day gi kunipan soba thauram palan manipur gi mafam ge da fak sana pang thongna kre kumja lising amaga sa pan marhudrani thoida naga koki ani gi marag da thoki bahingsa gi thodok adu baning sing laduna koki inpi manipur na sinduna babu parada leiba koki inpi da pang thokre tharom madu ga mari leina koki inpi manipur gi vice president hemjan thang khongsai na haike bada ngasi malem sin bathungna khundari ba koki phurup singgi wani yamna pokning nungsi pa amamban numit ne ngasi sahi kunganipan mamangki ingkum jalising amaga sapan marfudrani thoida koki amade naga ani gi marakda thoki bahingsa gi thodokta paralaji da koki lisinga bagi mathakta thawai mangki bane thodogadu da ngasi foba kari maramgi koki sing bohat khebano aiba chap chana sengdo pa leitre thodogadu da maruene chenari ba thuingalen moibana kari maramgi koki sing bo tamthina hat khebano an sengdorok pa koki np manipur na pame herama sing mari leina manipur government da su memorandum kyar khana besin kheba leikre adubalenga ki mekai digi mass genocide aduga mari lainaba langna langsin amada porak palaitre nagala maromdana morida leiba ICTC conference hall da kuki singna black day ki thoram pang thoke ngasi morida leiba ICTC conference hall da pang thoke ba black day ki thoram aduda tongan ba masak naiba miui ke saruga ki maroina tamil sangam manipur muslim council more All Community Development Organization more amadi Gorkha Samaj ki maru pemi kasu sarugya ke Tharunga mari lena Hill Tribal Council ki President Jamang Haukemna hai sahi kun gani par helak labo koki ke abo paktuk na har ke aduga mari lena na tan ke diman ke ngasi phawa thabak ton thoktre sahi khudingi September 10 ga humdoi asibo koki singga amam banumini aduna palan tawdun lagli hai ke panbaja bade Englishing amga sam panmar fudra ni thoi tagi Englishing amga sam panmar fudra tarit phawa koki gaya amagi punsi naga singna pigam dhan ke bane atopa pau amadana hauki ba sahi mari rom asida thopa district ta singthaninga eba project amata BJP na porakba ngamdri o ibobi hauki ba sahi mari rom asida thopa district ta singthaninga eba project amata BJP na porakba ngamdri haina hana ge minister okram ibobi na phongdokre wafam asing asi thopal kendra gi manung chana leba thopal ngangkhong da sengkut kadap eco tourism park ama urep yung tambagi thorom da bhagna phongdoke bane Singa Lairembi Eco Tourism Park Committee na sintra pangthoke ba thorom maduda khangabo kendra gi MLA Okram Surja Kumar jangna thabal kendra lusingba kyana sarga ke selbi gi lusingba anagi chief minister Okram Ibobina hai chief minister oiduna aukiba sahi taramaga congress na manipur da lengak pairingi matamda lamdam masida sakwa thorang ki thabak khongjal jangna paikat ke hauji chahi mari hanjal laba BJP gi lengak asigi yengnaru congress ki matamda kari toramba gi haiba dudi miyam le hena khangnare ngasi Urebuyung tamliba ecotourism park asi tourism department dagi lupa lag yang kai aduga MLA local area development fund dagi lupa lag kon punna lupa lag komputra rom sangna saga da bane maka tarakba editorial gi kalam amada selbo pairabadi hektama ikai khumna ba tokse taibang pala sida mioi mapokta poklak laba lining bana taba mioi singna phangge tana diba singi marak da khwai dagi hena ningsing ba yarbese lan thum jamna leiba amdi sakti daiba samna harabada Selama di sakti laidun asumbabu oiro aranbabu oiro tauning bata taubang amba bisak oibani asik bisak amu oina na bagida magmada mana ngamjaba thakta honare masada na abadi miyam na jaba lambida honadra mai paklaba misak di mipung kutimun ikai khomnai aduba miyam na jaring daba lonina ayna jadaba pambai na sel paiduna sakti paina na honaba singbude miyam na ikai khomna bide nokpo noknari adubo haujing miyam na khanari basidi Huran gira lakira upai amudagi selbo parabadi inakbo khullabadi aibasini maduna fanabag aran bani tahoidabani khanglaba bhawba selbo phanglabadi khanai sel painanabagi daba khonaribe singi manung da drug lalon ba asisuni hainaribasi drug lalon ba adirak maithirabasu amuk mai pakbada kanaba phangi masina mai ka drug lalon basi aina yade faragadan di chawi ijatso phangi khanglabasu admuk leptana chathanare Yamna toina fabagi pausu tari manipur da tana India gi mafam kya da drug phaba da manipur masa hektamak channel bagi pausu lai masida manipur lekang na war against drug haiba slogan sina tuna drug lalon ba amad drug sung ba sinari ba opium pambi thaba thing bagi khongjang sangsele narcotic drugs and psychotropic substance eki makha da ba casing athoba da sathaduna mara lai basing dandi pina da bagi da mak fast track calling khale adobo
drug lalonba amadi sendaba thingba ngamdre war against drug gi khongjang mai fakpa ngamdri amadi ngamgari habagi mami tadana ahoina dum engalakpa uri tari lamdam asida leiriba rehabilitation center singi kazing ahangba masing yamdre India ki border da leiba apipa state oibata natana mising su yamjrapasu India ki sports house ni hai da south oxene bane masigi wana taina badusu drug lalonba gi tama maming leidun ijat mangle bane India ki mafam kaya da phangliba heroin amadi WYWS ni manipur dagi purakpani khanari bane Manipur da toina drug phabagi pawdu natana India ki mafam kaya da drug ka kona phabada manipur masa toina senare Manipur da drug phabada miyam ikai khumna pamatik mai leiraba misak sena basu kaya ne pharaba drug sing mapan thongna tana tumina losin naba honabada ngamdabadagi leba pungjau thin na wathok oigi basu yaure masin talibadi wathok oigi dana tumina jasana ki ba kaya yaukre aibasni amrom da su pharaba drug sing konkur libada angam atok phamlaiba senaramba mate drug sing pothok posin tawda security forces ke parsen senaramba jawba kana tana drug ka kona phaba yaure asingamba asina drug la lonbada phamlaiba angam athok kharasu yawi haibase mayek sengi phiba masidadi war against drug ki khongjang mai pakani happy thaja basang yamna neme drug la lon bada faraba sing agam athok sin asan mirai naidana boilaba faraba fawa aigi mi ki mini aidana aigi magi mini aidon thadok tuna drug la lon bada mai pakan ta sel faiwa meyo kya leiduna selba parabadi shakti bulai haiba sakthok sebada yamna su ikai khomna ba thamliba makai war against drug ki khongjang mai pakani thajade maduna sel paraba miyo sing ba hektam ikai khomna ba gi sanabi asi Hongdok tu nak kerana sel parapanu abis itu lagi kai kum narabade war against drug mai pak na ber lambi oigane Yemeni hauti na red segi thang pam amat misal amasung drone attack tau kare Yemen ke khanong sukta laiba Tais province da hauti militant sing hi thang pam amat ballistic misal mari amasung pompu ba drone home launch tau dana attack tau pada jam na saung na mang ta khre ani sarkar ke official amat ki phangba pau na aire Yemeni sarkar ki forces na Kantun tau red segi hitang pam moka transport ministry ki miut kanggu amalak lingeda haude ki militant sing na asoba eteka tu sathar ki bani eteka tu da lanmi taruk si sokhi aina official man aike yamna jauna pokhai bi thodok sing tu hitang pam ki infrastructure kya kai ki amasung awaba tarapa sing bateng pinan ba supply kya thamba warehouse ma mang ta ki aire moga hitang pam asi english sing ani tara ka tare ta pro government forces na haude ki militant sing ka lan sok na tu na control tau ki bani Erbil de liba US Force ki station manakta drone attack sa tharakre. Awang thang Iraq de liba Erbil International Airport de liba US Force ki station manak nagarang. Drone attack ma sa tharakre ain Iraqi Kurdish security official sina phangdokre. Iraqi autonomous Kurdistan ki konung am oriba Erbil ki International Security Service na phangdokiba amada airport adu ki manakta rocket hum tasilaktun attack sa tharake bani adubo security ki service adu bakata na thadu rakiba Statement amadadi harbe tekadu pokhai biya pa masaksi piktana pura kipa drone singna sathakibani aina sengdoke Kurdish counter terrorism force na phangdora kipa patungina drone attack adu da khuda ki wena de asoka pan amasung amanga da thokiba ki pau phangba laite aige manak dak pada leiramba myo singi warol matungine area adu da jam trabada tarulak pokhai bagi makol tafa phangki aire Autonomous Kurdish region ki capital city Erbil lebi airport adu mamang ki sahi singda su tongan pa attack ya sathakeba mapa mamane Bom piktan na jauh drone sing na area aduda mamang dasu kaya rakan attack sa tharakar bani US official sing na di attack sing atu Iran mateng pang ba Shia Muslim militia sing na jata bani an akan ba maralai siri bani Iraq to leba US military personnel sing ani samangan attack adu sabsa balaman khongki kani anasu US official sing na phangdoke Iraq da Sunni extremist Islamic State group mayuk na riba Iraqi lami sing mateng pang na balai international military coalition adu US force nulusing lipani ngarang drone attack atu ki matang international military coalition da saruk jari batai leba ki force na di ausumki ona comment amata perak palai tre aire Japan ki ithat maya da China ki submarine sanglam batheng na khre China ki submarine oram gani hana sing na ba submarine Japan ki kha thang ba ithat lo na sanglam batheng na ana Japan ki defense ministry na nomaisin na bita law thoki bak loina na wafam se phongdorok badagi is China si da Japan ki ngak chal ki thabak sing kangkhanan khre China na hoki matam khara asida South China Sea ki lamdam da Chinese military ki thabak tharong ke hengkalakle China ki oina oigani singda ba submarine adu yamna luthana samudra irol ng dalubla ka honjalaki bane adu ba Japanese defense ministry da China ki submarine singna ba sing Japan lamdam da changlagi abudu defense ki radar sing khang bangam ke submarine adu ki manak nang da China ki Lu Yang 3 class guided missile destroyer su laiba maramna irol ng dal lo na Japan da changlaba submarine adu China ki oigani abuja mayek sengle submarine si Japan ki Amma Moishima Island ki samudra khongbal mayan ang honjalaki bane
Japan amasung China anina South China Sea da leiba ithat amasung manadun leiba na lebak ani gi marakda saunum khana bagi phibam amasu leire Japan gi territorial water maya Chinese ki submarine amadi lal gi jahaz sing chatpa waibana Japan gi meke gi karigumba apan bapina na bakhongthang amada lokot ki de Japan gi maritime self defense force ki meke gi aircraft ahum amade destroyer ani China ki submarine changlam mafam adu da thasin da Chinese singi intention adu karino habidu khangdong na bathijin ke Thauna fabi nupi staff taragani thoi Kabul airport laktuna hanagum thabak tawba aukhre Mamang thagi mayai chalakpada Taliban na Afghanistan mafung phana control tawkhraba matung Taliban ge oiba no balangak amana laingak aduda leibak aduda leiriba nupi sing jumdagi henduk tanaba khan khraba matung thauna farabe Afghan nupi taragani thoi Kabul airport laktuna hanagum mathuk tawba aukhre aire Kabul airport ta hana nupi marfurum hena thabak tuna lerum ke madogi manung damakoi taragani thoi khaktaba office ta laktuna hanagum thabak tawba hauke bane Taliban mafan thokna tabak tawbud ayaba piki basing ki manungda makoi taragani thoi yaro ki bane makoi taragani thoi ki manungda Rabia Jamal ko bin pi staff amada phangdor ki bada anuba Islamist rule asina nupi oibis makoi ki security ki yang laga jare pa makai jumdagi mapan thokna ba khangan ki bane adumai namak ai jumgi oina paisa thokli basi tom tane ai apikpa isa leire makoi thakna ba ki damak hanakna thabak tawba mathau tare Aina jumdagi mapan thokna thabak tawribasi ai imung manungna mathau taba sanpham adu pangna bani aina Rabia na phangtoke masagi sai ni fuga mapalom surabi Rabia gi machek Kodsia Jamal phangtoke pada mahagi imungi ona social thoklibasi matom tane makoi gi masa manga leiri mahagi imung manung ki biochin makata na thabak satana bangonda akan ba pressure pirabasu tangai fadana selgi mathau taba na hanagum thabak join tawki bane ausi aigonda aki belaitre wakil jamna nungaiba haibadu oire Taliban lucing bakian lebak adu leiri ban pi singi hak mangan baya ba thabak tawroi aina phangtok rawajo Afghanistan gi wena United Nations the leiri ban pi representative Alison Davidian na jaring da ba phangtok ki bagaloina Taliban na wasaki ba wasak singi ona taina ba thabak tawba aukhre aire maka tarakpa atopa pau amadana separatist group singa khuthongna bagi tawdok ta Ukraine gi lanmi ani sire tara asoka ban nangkhre lan namar moraga tangdu leta da ba fibam hoda leiri ba Ukraine gi Nongpok tang basarukta ngasi pro Russian separatist group bagi Ukraine yat lanmi singi marakta akan ba maung doko thona kiba kita udok amata lanmi ani si kiba galoi nana tarana soga penang kre an army kiba kete ke pangtor gle hau kiba pungkun mari is the separatist group asina Ukraine yat lanmi singi lari ba mafam senta target tauraga asoba caliber artillery sing grenade launcher sing abadi drone plan sang sin natuna lepa laitana attack sa darakli amba attack sing atule pa kadage nongpok tang basarukta leiba Donetsk region da thoki bani yak na basina lepa leitan na nomai kapsala ki pa duda lanwi ani si ki pagloina na khana sogan ki bani asi si khraba madi so khraba sing ado military person ngak tane local miam da attack sing ado na maram oidun hauja pawagi oidati aso apanangan ki bagi pau leitre aroi bada content sing asi ki maru iba pau khara asi iba pau tamjari ba mani local news youtube channel amati facebook page asi dagi yengbiri bu punamak pathaga sari channel asina dom da kanara badi subscribe tawi dribasana subscribe tawi baloina like it share tawi sukau bi gnop nambak po amokana thagasari